South Korea ga lan soknaroi haibagi chapchaba wakhal leite Kim Jong Un. South Korea haiba state ase mahaki leibak North Korea da khwaidagi tamthiba makhalgi sajat chatpa leibak amani haibage chapchaba taknaba matam adu lakle haina North Korea gi luchingba Kim Jong Un na leibak asegi media KCNA da ngarang phongdorokhrei Kim Jong na Seoul bu akan mamong da maral sibaga loina na mahaki masagi leibak ngakthokjanabagi damak semgat sagaliba khusu khulai sing leibak asegi lanmi gi mapangal kangkhat anana bohona bada thorang kaya amade leibak asegi tangai fadana semgalakliba nuclear deterrence ngasisu Seoul na akan mamong da lan pambagi amade makhoi da landana bagi thorang laukhalibani haina malem gi leibak miyam da phongdong na bohona ribadu kanna yaning da baga loina na maral sirakhrei KCNA na pirakpa pawa magi matungin na Kim Jong na mahaki nong may safam sing sayola sige angan ba sarukta yangsin khongchat chatkiba duga mari leina na wapam asi phongdokibani aire Kim Jong na North amadi South Korea ni gi marakta leiriba mari ase ka hena fasilaktaba sige matangda anauba tangka ki ahongba ma laklaga nei lakadoriba ahongba du taseng na semdok semjin yararoidaba ahongba ma oiragani haina phongdorokhrei mahakna makhata na phongdokibada North Korea khaktana nakal amatagi oina yenglaga yasinabagi wafam asi purakpa ngamloi Korean Peninsula da mapanggal kanba sakti amata leibak ani asigi punsinba ngamloi matang asida South Korea ga lan taunaroi haibagi wafam magi oina di leite haiba wafam KCNA na kortogduna phongdokhrei haukiba chahi gi aroi banumita pangthokpa chahi loibagi mifam amada Kim Jong Un na phongdokiba wafam amada North amadi South Korea ani ase santi oina punsinba haibadude oithoklaroi wafam nei hiram asiga mari leinana North Korea gi lengang na South Korea ga leinaramba mari adu amugan na hanjinaba yaroidaba mawongda makhoi gi thoksil thorang kaya adu hongdoklagani haiba wafam phongdokiba leikhiba nei